ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯌꯨꯝ ꯈꯔꯒꯤ ꯃꯤ ꯈꯔꯁꯨ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯅꯨꯄꯥ ꯑꯃꯅ "ꯁꯤꯗꯤ ꯒꯥꯔꯤꯅ ꯊꯣꯝꯃꯝꯕꯅꯤꯅꯦꯍꯦ, ꯃꯤꯍꯨꯟ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣ"꯫ ꯅꯨꯄꯥ ꯑꯃꯅ ꯏꯂꯤꯒꯤ ꯃꯤꯍꯨꯟ ꯌꯦꯡꯉꯤ꯫ "ꯂꯩꯔꯤꯌꯦ, ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯅꯕ ꯇꯧꯁꯦ"꯫ ꯅꯨꯄꯤ ꯑꯃꯅ ꯂꯧ ꯍꯤꯗꯥꯛꯀꯤ ꯃꯈꯨꯝ ꯇꯥꯔꯒ ꯂꯩꯕꯗꯨ ꯎꯔꯛꯏ꯫ "ꯍꯩꯃꯥ, ꯂꯧ ꯍꯤꯗꯥꯛꯁꯨ ꯊꯛꯈꯤ ꯃꯥꯜꯂꯦ"꯫ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯅꯨꯡꯗꯥꯡꯁꯤꯗ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯁꯤꯗ"꯫ ꯅꯨꯄꯤ ꯑꯃꯅ "ꯈꯪꯖꯄꯣꯠꯇꯦꯗ, ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯇꯧ ꯉꯝꯕꯤ ꯉꯥꯛꯇꯅꯤ"꯫ ꯅꯥꯀꯟꯗꯒꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ "ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯥꯗꯣꯔꯛꯏꯕ ꯃꯃꯥ ꯃꯄꯥꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ, ꯀꯌꯥ ꯅꯥꯇꯩ ꯆꯥꯕ ꯑꯣꯏꯔꯝꯃꯣꯏ"꯫ ꯅꯨꯄꯥ ꯑꯃꯅ "ꯌꯥꯔꯦ ꯌꯥꯔꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯕꯁꯨ ꯐꯠꯇꯦ. ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯕꯨ ꯅꯨꯡꯗꯥꯡꯁꯤꯗ ꯊꯥꯗꯣꯔꯛꯇꯣꯏꯅꯣ? ꯇꯨꯃꯤꯟꯅ ꯊꯣꯔꯛꯄ ꯑꯣꯏꯔꯝꯒꯅꯤ"꯫ "ꯍꯩꯃꯥ, ꯁꯤꯗꯤ ꯃꯈꯥꯂꯣꯝꯒꯤ ꯏꯆꯦ ꯕꯤꯖꯦꯇꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤꯅꯦꯍꯦ, ꯄꯥꯎ ꯑꯝꯇ ꯄꯤꯕꯤꯈꯤꯁꯦ"꯫ ꯅꯨꯄꯥ ꯑꯃꯅ "ꯄꯥꯎꯗꯨ ꯀꯣꯟꯅ ꯄꯤꯔꯁꯦ, ꯑꯁꯣꯛꯄꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯍꯥꯟꯅ ꯄꯨꯈꯤꯁꯦ"꯫ ꯑꯁꯨꯝꯅ ꯏꯂꯤꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯕꯤꯖꯦꯇꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ "ꯃꯕꯣꯛ! ꯃꯕꯣꯛ! ꯃꯕꯣꯛ ꯕꯤꯖꯦꯇꯥ, ꯇꯥꯕ꯭ꯔꯣ"꯫ ꯕꯤꯖꯦꯇꯥ ꯁꯨꯃꯥꯡꯒꯣꯜꯗ ꯃꯤ ꯈꯔꯅ ꯀꯧꯔꯛꯄꯗꯨꯗ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯏ꯫ "ꯍꯩꯃꯥ, ꯀꯩꯗꯧꯔꯦ ꯏꯕꯨꯡꯉꯣꯁꯥ"꯫ "ꯃꯕꯣꯛꯀꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛ ꯒꯥꯔꯤꯅ ꯊꯣꯝꯃꯝꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯦ. ꯂꯧ ꯍꯤꯗꯥꯛꯁꯨ ꯍꯥꯟꯅ ꯊꯛꯑꯝꯕ ꯃꯥꯜꯂꯦ"꯫ ꯕꯤꯖꯦꯇꯥ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ "ꯍꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯃꯥꯗꯤ ꯉꯁꯥꯏꯅ ꯇꯨꯝꯈ꯭ꯔꯕꯅꯦ"꯫ "ꯑꯁꯦꯡꯕꯅꯦ ꯃꯕꯣꯛ, ꯍꯧꯖꯤꯛ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯕꯅꯦ"꯫ ꯕꯤꯖꯦꯇꯥꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯀꯕꯤꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯕꯤꯖꯦꯇꯥ ꯀꯞꯄꯒ "ꯃꯣꯏ ꯄꯥꯕꯨꯡ, ꯇꯥꯕ꯭ꯔꯣ? ꯑꯝꯇ ꯍꯧꯒꯠꯂꯨꯁꯦ, ꯏꯆꯥ ꯇꯣꯝꯕꯤꯗꯣ"꯫ ꯋꯥꯗꯣ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯕꯤꯅ "ꯍꯥ, ꯏꯆꯥ ꯇꯣꯝꯕꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ"꯫ "ꯒꯥꯔꯤꯅ ꯊꯣꯝꯃꯦ ꯍꯥꯏꯌꯦ, ꯂꯧ ꯍꯤꯗꯥꯛꯁꯨ ꯊꯛꯈꯤ ꯍꯥꯏꯌꯦ"꯫ ꯀꯕꯤꯁꯨ ꯀꯞꯂꯒ "ꯀꯔꯤ ꯍꯥꯏꯕ? ꯑꯩꯒꯤ ꯈꯟꯊꯍꯧꯗ꯭ꯔꯕ ꯋꯥꯍꯩ ꯈꯔꯅ ꯏꯆꯥꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯕ? ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯃꯄꯥꯅꯣ! ꯀꯩꯁꯨ ꯂꯥꯟꯖꯗꯕ ꯏꯆꯥꯁꯦ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯦꯗꯀꯣ! ꯏꯆꯥ ꯇꯣꯝꯕꯤ, ꯕꯕꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ, ꯕꯕꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ"꯫ ꯕꯤꯖꯦꯇꯥꯁꯨ ꯃꯄꯤꯗꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ "ꯃꯣꯏ ꯄꯥꯕꯨꯡ, ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯤ ꯂꯥꯛꯑꯣ, ꯑꯩ ꯏꯆꯥꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ"꯫ ꯑꯁꯨꯝꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯕꯤꯅ "ꯏꯕꯨꯡꯉꯣ ꯅꯥꯎꯕ, ꯀꯃꯥꯏ ꯇꯧꯔꯒꯦ"꯫ "ꯀꯀꯥ, ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈꯤꯕꯅꯦ"꯫ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 5:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯂꯤꯗꯨ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯀꯕꯤ ꯄꯥꯈꯠꯅ "ꯗꯣꯛꯇꯔ, ꯀꯃꯥꯏ ꯇꯧꯔꯒꯦ"꯫ "ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯄꯤꯔꯣ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯦ. ꯄꯦꯁꯦꯟꯁꯤꯕꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯛꯑꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯣꯛꯇꯔꯗꯨ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ "ꯑꯗꯨꯗꯤ ꯀꯀꯥ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ"꯫ "ꯍꯣꯏ, ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯄꯨꯈꯠꯄꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯏꯕꯨꯡꯉꯣ ꯍꯣꯏꯒꯤ ꯂꯃꯟ ꯆꯥꯎꯅ ꯇꯣꯟꯁꯤꯟꯖꯔꯦ"꯫ "ꯀꯩꯒꯤ ꯂꯃꯟꯅꯣꯗ ꯀꯀꯥ, ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯕꯕꯨ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯆꯠꯈ꯭ꯔꯦ꯫ ꯀꯕꯤꯁꯨ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯕꯤꯖꯦꯇꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯁꯪꯍꯧꯔꯤ꯫ "ꯗꯣꯛꯇꯔ, ꯑꯝꯇ ꯆꯪꯖꯔꯛꯀꯦ"꯫ "ꯌꯥꯅꯤ, ꯆꯪꯕꯤꯔꯛꯑꯣ, ꯐꯝꯕꯤꯌꯨ ꯁꯤꯗ"꯫ "ꯗꯣꯛꯇꯔ, ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯕꯝꯁꯤꯕꯨ ꯏꯃꯨꯡꯗ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯈꯤꯕ ꯌꯥꯎꯕ꯭ꯔꯥ"꯫ ꯀꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞ ꯇꯥꯔꯛꯂꯤ꯫ "ꯀꯩꯁꯨ ꯆꯤꯡꯅꯕ ꯇꯧꯕꯤꯒꯅꯨ, ꯑꯁꯦꯡꯕꯗꯨ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ"꯫ "ꯑꯩ ꯍꯥꯏꯖꯒꯦ ꯗꯣꯛꯇꯔ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯔꯤꯁꯤꯡꯗꯨ ꯃꯊꯪ ꯗꯣꯛꯇꯔꯗꯨꯗ ꯂꯤꯔꯝꯃꯤ꯫ "ꯍꯧꯈ꯭ꯔꯦ, ꯃꯣꯏꯒꯤ ꯆꯍꯤ ꯃꯇꯥꯡꯁꯦ ꯇꯧꯒꯦꯗ ꯉꯝꯕꯅꯦ. ꯁꯣꯝꯗ ꯍꯥꯏꯖꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯕꯨ ꯋꯥꯔꯛꯄ ꯃꯇꯝꯗ ꯐꯖꯅ ꯍꯥꯏꯔꯒ ꯋꯥꯔꯛꯄꯤꯒꯗꯕꯅꯦ. ꯃꯈꯣꯏꯁꯨ ꯃꯤꯅꯤ, ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤꯕꯅꯦ. ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯕꯨꯗꯤ ꯃꯆꯥꯕꯨ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯕ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯣꯏꯅꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯂꯥꯟꯅ ꯍꯦꯛꯇ ꯈꯟꯈꯤꯗꯣꯔꯤꯕꯅꯦ. ꯑꯗꯨꯅ ꯑꯉꯥꯡ ꯋꯥꯔꯛꯄ ꯃꯇꯝꯗ ꯐꯖꯅ ꯍꯥꯏꯔꯒ ꯋꯥꯔꯛꯄꯤꯒꯗꯕꯅꯦ"꯫ ꯀꯕꯤꯗꯨ ꯇꯨꯃꯤꯟꯅ ꯂꯩ꯫
ꯗꯣꯛꯇꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯁꯤ ꯍꯥꯏꯌꯦꯅ ꯋꯥꯈꯜ ꯁꯣꯟꯊꯕꯤꯒꯅꯨ꯫ ꯀꯕꯤ ꯆꯤꯡꯅꯔꯞ ꯇꯧꯅ, ꯍꯥꯏꯕꯤꯌꯨ ꯗꯣꯛꯇꯔ, ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯕꯨ? ꯗꯣꯛꯇꯔ ꯃꯃꯥꯏꯗꯨ ꯍꯥꯏꯐꯦꯠ ꯅꯣꯟꯊꯈꯤ, ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯦꯛꯁꯤꯗꯦꯟ ꯈꯛꯇꯪ ꯊꯣꯛꯂꯝꯕ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯁꯥꯐꯔꯝꯒꯗꯕꯅꯦ, ꯑꯗꯨꯕꯨ ꯂꯧ ꯍꯤꯗꯥꯛꯁꯨ ꯊꯛꯂꯝꯕꯁꯤꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯀꯕꯤꯗꯨ ꯄꯥꯈꯠꯅ, ꯗꯣꯛꯇꯔ, ꯑꯩꯒꯤ ꯏꯆꯥ ꯀꯩꯗꯧꯔꯒꯦ? ꯑꯝ ꯁꯣꯔꯤ, ꯑꯉꯥꯡꯁꯤꯅ ꯍꯤꯡꯒꯦꯅ ꯍꯤꯡꯂꯕꯗ 2 ꯋꯤꯛ ꯃꯉꯥꯏꯔꯦ꯫ ꯑꯦꯛꯁꯤꯗꯦꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯡ ꯃꯈꯨꯠꯀꯤ ꯁꯔꯨꯁꯤꯡꯁꯦ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ, ꯑꯗꯨꯒ ꯂꯧ ꯍꯤꯗꯥꯛꯁꯨ ꯊꯛꯈꯤꯕꯅꯤꯅ ꯍꯛꯆꯥꯡ ꯃꯅꯨꯡꯒꯤ ꯄꯥꯔꯠꯁꯤꯡꯗꯤ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯐꯅ ꯀꯟꯅꯗꯤ ꯍꯣꯠꯅꯖꯕꯅꯦ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯥꯅ ꯍꯤꯡꯉꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯃꯥꯅ ꯅꯤꯡꯕ ꯊꯨꯡꯖꯅꯕ ꯄꯦꯟꯖꯅꯕ ꯇꯧꯕꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯏꯔꯅꯤ꯫ ꯀꯕꯤꯗꯨ ꯀꯞꯆꯕ ꯅꯠꯇꯅ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ, ꯃꯈꯥꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ ꯃꯃꯥꯏꯗꯨ ꯈꯨꯝꯖꯤꯜꯂꯒ ꯀꯞꯆꯩ꯫ ꯀꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯗꯣꯛꯇꯔꯗꯨꯁꯨ ꯌꯥꯎꯅ ꯊꯃꯣꯏ ꯀꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯏꯁꯣꯔ ꯃꯥꯒꯤ ꯂꯤꯂꯥ ꯉꯥꯛꯇꯅꯤ꯫ ꯀꯕꯤ ꯗꯣꯛꯇꯔꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯏ꯫ ꯕꯤꯖꯦꯇꯥꯁꯨ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯗꯣꯛꯇꯔꯅ ꯀꯩ ꯍꯥꯏꯔꯛꯑꯒꯦ? ꯁꯦ ꯍꯥꯏꯌꯣ꯫ ꯀꯕꯤ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ, ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯌꯦ꯫ ꯐꯔꯦꯁꯦ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒ ꯐꯤꯔꯣꯜ ꯈꯔ ꯂꯧꯔꯨꯈꯤꯒꯦ꯫ ꯕꯤꯖꯦꯇꯥ ꯆꯤꯡꯅꯔꯞ ꯇꯧꯅ, ꯃꯣꯏ ꯄꯥꯕꯨꯡ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨ, ꯑꯩ ꯀꯩꯁꯨ ꯈꯜꯂꯨꯌꯦ꯫ ꯀꯕꯤ ꯋꯥ ꯉꯥꯡꯗꯦ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯉꯣꯟꯗ ꯋꯥ ꯂꯣꯠꯀꯦ ꯈꯟꯕꯤꯒꯅꯨ꯫ ꯀꯕꯤꯗꯨ ꯕꯤꯖꯦꯇꯥꯅ ꯀꯟꯅ ꯍꯥꯏꯃꯟꯗꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕ ꯇꯥꯔꯝꯃꯤ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯁꯤꯡꯗꯨ ꯕꯤꯖꯦꯇꯥꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯕꯤꯖꯦꯇꯥꯒꯤ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯀꯞꯆꯔꯛꯏ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯅꯪ ꯃꯃꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯦ ꯈꯜꯂꯕꯣ? ꯌꯥꯔꯣꯏꯌꯦ, ꯏꯆꯥ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯏꯆꯥꯒꯤ ꯃꯍꯨꯠ ꯃꯃꯥ ꯑꯣꯏꯅ ꯆꯠꯀꯦ꯫ ꯏꯆꯥ ꯌꯥꯎꯗꯅ ꯃꯃꯥ ꯂꯩꯍꯧꯕ ꯉꯝꯃꯣꯏꯌꯦ꯫ ꯀꯕꯤꯁꯨ ꯊꯃꯣꯏꯗꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯎꯠꯂꯨꯔꯗꯤ ꯕꯤꯖꯦꯇꯥ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯔꯅꯤ ꯈꯟꯗꯨꯅ ꯑꯋꯥꯕ ꯃꯇꯧꯗꯨ ꯎꯠꯊꯣꯛꯆꯗꯦ꯫ ꯁꯣꯝꯗꯁꯨ ꯏꯂꯤꯒꯤ ꯃꯇꯥꯔꯣꯏꯁꯤꯡꯗꯨ ꯄꯥꯎꯗꯨ ꯇꯥꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜ ꯔꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯔꯣꯏꯁꯤꯡꯗꯨꯅ ꯊꯣꯡꯖꯤꯟ ꯌꯧꯔꯛꯄꯗ ꯀꯕꯤꯒ ꯕꯤꯖꯦꯇꯥꯒꯅ ꯁꯥꯟꯅꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯍꯧꯔꯦ꯫ ꯃꯉꯥꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ꯫ ꯇꯅꯨꯅ, ꯃꯃꯥ, ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ꯫ ꯍꯩꯃꯥ, ꯕꯦꯃꯥ, ꯅꯣꯏ ꯂꯥꯛꯏꯔꯣ? ꯆꯪꯉꯣ ꯆꯪꯉꯣ, ꯁꯤꯗ ꯐꯝꯃꯨ ꯂꯥꯎ꯫ ꯀꯕꯤꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ꯫ ꯃꯉꯥꯗꯨ ꯄꯨꯂꯞ ꯆꯪꯉꯒ ꯐꯝꯃꯤ꯫ ꯏꯆꯥ ꯇꯣꯝꯕꯤ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯣ ꯀꯩꯗꯧꯕꯒꯦ? ꯅꯪꯒꯤ ꯅꯇꯥꯔꯣꯏ ꯃꯌꯥꯝꯅ ꯅꯪꯕꯨ ꯎꯅꯕ ꯂꯥꯛꯑꯦ꯫ ꯃꯃꯥ, ꯌꯥꯔꯦꯅꯦ ꯅꯪꯕꯣ, ꯏꯆꯥꯁꯤꯡꯁꯦ ꯋꯥꯈꯜ ꯁꯣꯟꯊꯈꯤꯅꯤ꯫ ꯇꯅꯨ ꯀꯞꯄꯒ, ꯀꯩꯅꯣ ꯚꯥꯏ, ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯣ? ꯑꯩꯈꯣꯏꯁꯦ ꯀꯩꯝꯇ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯤꯟꯊꯣꯏꯅ, ꯚꯥꯏ, ꯅꯪ ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ꯫ ꯅꯪ ꯅꯥꯕꯁꯦ ꯑꯩꯈꯣই ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯁꯨꯁꯤꯇ꯭ꯔꯥꯅ, ꯚꯥꯏ, ꯅꯪ ꯅꯥꯕ ꯌꯥꯗꯦꯀꯣ, ꯑꯩꯈꯣই ꯄꯨꯂꯞ ꯁ꯭ꯀꯨꯜ ꯆꯠꯃꯤꯟꯅꯈꯤꯗꯣꯏꯅꯦ꯫ ꯄꯤꯡꯀꯤꯅ, ꯚꯥꯏ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯔꯣ, ꯑꯩꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯁꯦ꯫ ꯅꯪꯅ ꯇꯨꯃꯤꯟ ꯂꯩꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯗꯣꯂꯤꯅ, इली अखोई मैमना नंग नाब फब गायरी याम थुना फरोको कबीदो मयामदुगी मतौदुदा येंगबा ngamdraduna thokre सुसित्राना पाउ पीखिदुना नुपासिंगदुसु लोइना पाउ तारमी पाउदो हेक तारुबदगी तोमथिंदी वालांग अमता ngankhidre तुमिना अदुम लेरमी हॉस्पिटल चलुसी हाइदुना मरुपसिंगदु तोमथिन हौबा लाक्लमी दीपकना बाय बाय तांजादुदा रानी थोरक्तुना इबुंगो नोई लाक्पा याम फरे नोईगी मरुपसे कौबगा अमता खुमदे होइसु हाइदे माइसु हाइदे कदोबो यावरगे नेल्सनना कैसु तोरमोइदा ममा असी हाइरमलगा मरुपसिंगदु तोमथिनगी कादा चंगलई तोमथिनदु मखादा फमदुना मंगलगा लेरमी
Dipakna, Bhai, nang kay wakal sontarino, ili kay sutawriye. Sandipna, Bhai, nang nupane, thawna lay betamo. Tomthin tapna, nupaso ka pahiye, nusiba masakhangi. Thawai nuay tabo phawe. Ay ngon ngasi thokliba sumaina, noy da thokladi, noy kay uy ni Bhai. Noy hamta khalaga yengo. Premna, ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯈꯪꯉꯦ ꯚꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯕꯁꯦ ꯃꯁꯤꯗꯤ ꯐꯠꯇꯦ ꯂꯥꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯁꯦ ꯇꯣꯝꯊꯤꯟ ꯀꯞꯄꯒ ꯚꯥꯏ ꯑꯩ ꯆꯠꯂꯣꯏꯌꯦ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝꯗꯣ ꯑꯩ ꯃꯤꯠꯁꯤꯅ ꯌꯦꯡꯕ ꯉꯝꯃꯣꯏꯌꯦ ꯅꯦꯜꯁꯟꯅ ꯚꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯂꯥꯛꯑꯣ ꯏꯂꯤ ꯎꯅꯔꯨꯁꯦ ꯑꯩ ꯃꯃꯥꯗꯁꯨ ꯍꯥꯏꯔꯝꯒꯦ ꯑꯁꯝꯅ ꯄꯥꯎꯗꯨ ꯅꯦꯜꯁꯟꯅ ꯔꯥꯅꯤꯗ ꯇꯝꯂꯝꯃꯤ Ranina, hey, noi hospital de yam thuna chalo. Imaga noi pabunga sulake. Nelson na, oi ma, ekoi chalu khige. Phajana chalu ko. Asomna, marup mangadu hospital room da lai. Moina yorakpada, nupi sing du sulai rami. Pinky na, datom ten, noi la abo, chango. Bizeta na, bema, moina kana, noi gi marup lo. Mani ma. Ibungo khoi chango chango sida phamula. Nupa singdu pulap changa aga phami. Premna ima ilise gyan lakjuba. Lakji ibungo. Icha se noi meyam gi marakta kuina pulu tamam jamale. Ase hairaga Bijeta do kablai. Nupa singdu Bijeta gi wahai du te chingnarai. Tomthinna ima Ili ka daurage, doktor na kay harage. Kayso haide da, yam thuna phani haye. Ima chale birake, noi phamamu ko. Asamna, Bijeta do thokre, Premna, doktor na kay hage. Nupi sing do pulap yengnei. Dipakna, akoy da walor ke khangano. Tomthin makhon do nik nik launa. Ayo ichan, doktor na kay hage. Moina haiman badagi wari pumbadu tanuna loina lirami tomthin wahai du tabada hanadagi thawai nuai tabaga loiri amuk toiba mahakki mataudu angaubaga pangkhak oirami yaroi aigi inaktagi mabu pukhiba yaroi mi oisano lai soisano aina thengnagani mayamduna tomthin mu themjinbiri adubu tomthin mamitagi mapi kangkhidre Ngayhak lairaga ili masadu lengba haurai adu ubada mayamdo harauna chinsili tomthinna ili nangyan tarabo ili do mana wakhal tarakpada marup singdu loina lairambadu da haraujai hoi haiba matagum mangaktu nomlai tomthinna kaigino ili nangna wakhal adu yamna theliba nang aikhoi mayam se thadoktuna chatki khaliba kaigino Ili mapidu tap tarai wangang badi ngamjada tapna magi ngamjabi thawna puthokduna hairai ai noi mayam gi mafamda yam lankre danuna bai nang lanthi adubu baba na ngai hak sauning dana ngang bududa kaigino nangna aduklu bo khongphom sida thangjiluriba Ili tapna bai Yare to ai khang mangamdre ai gi khantha hodaba khongthang amana asok nung shiban noi mayam se thadok tu ne jat patare senthoi kappaga bai nang adum aina haino nang kaisu tawruye tomthin do kappa lep khirami ilina gyan lakpaduda thongna amaga loinana ilina hingliba punsi matek asi thawai tharabasu Magi penaba tawbirage khali tomthinna ili kapkono nasado soksilani phana hai sabagi wani tomthin do milu ani dagi pirang do tarakanu haiba yaramde ili su tomthin gi mawdu khangdaba nate adubu thangjiluraba khongthangni amuk handokpa yararoi isor magi nongdamni susitrana bai hokhiba matamda amuk haladi phani ko Dipakna mayamdu ngayhang noknaba haiduna
ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯍꯧꯈꯤꯕ ꯃꯇꯝꯗꯨ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ? ꯑꯁꯣꯟ ꯑꯅꯥ ꯑꯁꯤ ꯑꯅꯥ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯅꯪ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ? ꯁꯨꯆꯤꯇ꯭ꯔꯥꯅ ꯉꯝꯅꯤꯌꯦ ꯑꯩꯗꯤ꯫ ꯑꯦ, ꯌꯥꯝ ꯀꯜꯂꯤꯅ ꯅꯪꯗꯤ꯫ ꯐꯤꯂꯝ ꯀꯨꯝꯃꯣ ꯅꯪ, ꯑꯗꯨꯒ ꯍꯦꯔꯣ ꯀꯨꯝꯃꯣ꯫ ꯀꯅꯥꯝꯇꯅ ꯅꯪ ꯅꯨꯄꯤꯅꯤ ꯈꯪꯉꯣꯏ꯫ ꯅꯪꯅ ꯍꯦꯜꯄꯔ ꯍꯦꯛ ꯁꯥꯎ꯫ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯩ꯫ ꯕꯤꯖꯦꯇꯥꯁꯨ ꯆꯥ ꯂꯩꯔꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ, ꯏꯆꯥꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ꯫ ꯁꯦ ꯆꯥꯁꯦ ꯑꯃꯃꯝ ꯄꯥꯏꯅꯔꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯆꯥ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯌꯥꯝꯗꯣ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯕ ꯁꯥꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯨꯝꯗ ꯆꯠꯈꯤꯕ ꯀꯕꯤꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯕꯤꯅ ꯏꯆꯥꯇꯣꯝꯕꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯦꯗꯅ꯫ ꯍꯩꯃꯥ, ꯏꯆꯥꯁꯥ, ꯃꯣꯏꯅ ꯀꯅꯥ? ꯗꯣꯂꯤꯅ ꯕꯕꯥ, ꯑꯩꯈꯣꯏꯒ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯕ ꯉꯥꯛꯇꯅꯦ꯫ ꯀꯕꯤꯅ ꯑꯣ ꯐꯔꯦ ꯐꯔꯦ꯫ ꯁꯤꯟꯊꯣꯏꯅ ꯕꯕꯥ, ꯑꯩꯈꯣꯏꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ, ꯕꯕꯥꯁꯨ ꯂꯥꯛꯑꯕꯅꯤꯅ꯫ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯇꯅꯨꯅ ꯚꯥꯏ, ꯅꯥꯕ ꯊꯨꯅ ꯐꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯡꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯕꯤꯅ ꯏꯕꯨꯡꯉꯣ, ꯅꯣꯏꯁꯨ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯄ꯭ꯔꯦꯝꯅ ꯕꯕꯥ, ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ꯫ ꯃꯃꯥꯒ ꯕꯕꯥꯒ ꯈꯛ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯁꯨ ꯂꯩꯖꯗꯦ, ꯑꯗꯨꯅ ꯏꯆꯥ ꯍꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨꯀꯣ꯫ ꯇꯣꯝꯊꯤꯟꯅ ꯕꯕꯥ, ꯅꯆꯥ ꯑꯩꯈꯣꯏ ꯂꯩꯁꯤꯗꯤ, ꯕꯕꯥ ꯀꯩꯁꯨ ꯋꯥꯕꯤꯒꯅꯨ, ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯁꯣꯝꯗꯅ ꯔꯥꯅꯤꯅ ꯔꯟꯖꯤꯠꯇ ꯄꯥꯎ ꯇꯝꯂꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯂꯝꯃꯤ꯫